ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛꯇꯨꯒꯤ ꯂꯩꯉꯥꯛ ꯑꯃ ꯅꯤꯡꯊꯧ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤ ꯂꯩꯉꯥꯛ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛꯇꯨꯒꯤ ꯆꯠꯅ ꯄꯊꯥꯞ ꯋꯥꯌꯦꯜ ꯂꯣꯏꯁꯪ ꯂꯩꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛꯇꯨ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯇꯥꯕꯅꯤ ꯌꯥꯏꯕꯤ ꯈꯨꯟ ꯃꯇꯝ ꯀꯨꯏꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯕꯤꯅꯕ ꯂꯩꯈꯤꯗꯦ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯕꯗ ꯑꯃꯨꯛ ꯅꯧꯅ ꯃꯀꯣꯛꯇꯒꯤ ꯁꯦꯝꯒꯠꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯧꯁꯥꯒꯨꯝ ꯇꯥꯏꯕꯪꯒꯤ ꯈꯣꯡꯆꯠꯇꯤ ꯆꯠꯇꯕ ꯌꯥꯗꯦ ꯆꯪꯅꯤꯡꯕ ꯃꯇꯝ ꯆꯪꯂꯕꯁꯨ ꯈꯨꯟꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯆꯤꯡꯎꯔꯦꯟ ꯊꯣꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯦꯝꯒꯠꯂꯛꯄ ꯆꯍꯤ ꯐꯥꯔꯛꯄꯗ ꯃꯉꯥꯏꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯨꯜ ꯑꯁꯤꯒꯤꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯄꯤꯌꯥꯏꯅꯨ ꯑꯅꯤꯁꯨꯕ ꯃꯆꯥ ꯑꯃ ꯄꯣꯛꯆꯔꯝꯃꯤ ꯑꯉꯥꯡꯗꯨ ꯄꯤꯕꯥꯅꯤ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯨꯕꯨ ꯎꯕꯗ ꯆꯤꯡꯎꯔꯦꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯍꯦꯛ ꯎꯕꯃꯛꯇꯗ ꯆꯤꯡꯎꯔꯦꯟꯅ ꯅꯨꯡꯁꯤꯅ ꯀꯧꯖꯩ ꯌꯥꯏꯕꯤꯔꯦꯟ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯣꯏꯔꯤꯕ ꯄꯤꯕꯥꯔꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨ ꯏꯄꯥꯒꯤ ꯄꯤꯕꯥꯔꯦꯟ ꯅꯅꯥꯎꯁꯤ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯅꯍꯥꯛꯅ ꯃꯌꯥꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯃꯌꯥꯝꯕꯒꯤ ꯊꯧꯗꯥꯡ ꯀꯥꯎꯐꯗꯦꯀꯣ ꯆꯍꯤ 18 ꯃꯄꯨꯡ ꯐꯥꯕꯗ ꯉꯥꯏꯔꯤꯕ ꯄꯤꯕꯥꯔꯦꯟ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯏ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯆꯥ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯔꯣꯜ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯁꯥ ꯂꯥꯟꯒꯤ ꯃꯍꯩ ꯁꯨꯅꯅꯕ ꯇꯝꯕꯤꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯄꯤꯕꯥꯔꯦꯟ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯏ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯒꯜꯂꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯄ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯃꯔꯣꯝꯗ ꯃꯥꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯂꯝꯖꯤꯡꯉꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯃꯠꯇ ꯍꯤꯛꯇꯣꯛꯄ ꯇꯧꯗꯦ ꯃꯥꯏ ꯄꯥꯛꯅ ꯏꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯉꯁꯤꯁꯨ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯄꯤꯕꯥꯔꯦꯟ ꯃꯄꯥꯒꯤ ꯑꯃꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯣꯏꯔꯤꯕꯗꯨꯒꯤ ꯇꯧꯒꯗꯧꯔꯕ ꯃꯊꯧꯅꯤ ꯈꯟꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯂꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯆꯥꯅ ꯉꯁꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯏꯔꯦꯝꯈꯥꯛ ꯑꯣꯏꯔꯤꯕ ꯏꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯕꯨ ꯑꯩꯅ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯍꯟꯗꯅ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯁꯦꯟꯅꯖꯒꯅꯤ ꯃꯁꯤ ꯅꯆꯥ ꯑꯩꯒꯤ ꯀꯥꯏꯐꯗ꯭ꯔꯕ ꯏꯊꯧꯅꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯕꯨꯛꯅꯤꯡ ꯄꯦꯟꯖꯔꯝꯃꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯗꯨ ꯃꯕꯨꯛꯅꯤꯡ ꯄꯦꯟꯖꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯄꯤꯕꯥꯔꯦꯟꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯉꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯉꯤ ꯅꯤꯡꯊꯧꯒꯤ ꯑꯅꯤꯁꯨꯕ ꯃꯆꯥ ꯐꯪꯖꯕꯒꯤ ꯄꯥꯎꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜꯂꯝꯃꯤ ꯑꯃꯗꯤ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥꯃꯔꯨꯝ ꯌꯦꯟꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯤꯌꯥꯝꯅ ꯁꯣꯟꯅꯩ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯍꯟ ꯄꯤꯕꯥꯔꯦꯜꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯉꯤ ꯃꯤꯒꯤ ꯐꯅꯕꯇ ꯇꯧꯏ ꯑꯇꯣꯝꯕꯁꯤꯁꯨ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯆꯤꯡꯎꯔꯦꯟꯗꯨ ꯁꯥ ꯇꯥꯟꯕ ꯃꯅꯥꯏ ꯃꯁꯜ ꯈꯔꯒ ꯂꯣꯏꯅꯅ ꯆꯠꯂꯝꯃꯤ ꯁꯥ ꯇꯥꯟꯕ ꯆꯠꯄ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤꯗꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯔꯛꯂꯕ ꯆꯠꯅꯕꯤ ꯑꯃꯅꯤ ꯁꯥ ꯌꯥꯝꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯆꯧꯕꯕꯨ ꯑꯣꯏꯔꯕꯁꯨ ꯑꯄꯤꯛꯄꯕꯨ ꯑꯣꯏꯔꯕꯁꯨ ꯐꯥꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯎꯔꯦꯟꯗꯤ ꯁꯥ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯖꯤꯕꯁꯤꯡꯕꯨ ꯅꯨꯡꯁꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯐꯅꯃꯛ ꯑꯣꯏꯔꯕꯁꯨ ꯃꯄꯥ ꯃꯄꯨ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕ ꯑꯣꯏꯕꯅ ꯆꯤꯡꯎꯔꯦꯟ ꯉꯁꯤꯒꯤ ꯁꯥ ꯇꯥꯟꯕꯒꯤ ꯊꯧꯔꯝꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯔꯕꯁꯨ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯅꯆꯥꯁꯤꯡꯁꯦ ꯐꯖꯅ ꯌꯦꯡꯁꯤꯜꯂꯝꯃꯨ ꯑꯩ ꯀꯨꯏꯔꯣꯏꯗ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯒꯦ ꯑꯗꯨꯒꯅꯦ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯄꯥꯎ ꯂꯩꯔꯕꯗꯤ ꯄꯥꯎ ꯌꯧꯍꯜꯂꯛꯎ ꯍꯣꯏ ꯏꯅꯤꯡꯊꯧ ꯉꯁꯤꯗꯤ ꯅꯅꯥꯏ ꯅꯨꯕꯤꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯅꯅꯥꯏ ꯅꯨꯕꯤ ꯑꯩꯍꯥꯛꯇꯤ ꯉꯁꯤꯒꯤ ꯏꯅꯤꯡꯊꯧꯒꯤ ꯈꯣꯡꯆꯠꯁꯦ ꯑꯄꯥꯝꯕꯗꯤ ꯑꯣꯏꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯦꯞꯁꯤꯟꯈ꯭ꯔꯕ ꯊꯕꯛꯅꯤ ꯀꯝꯗꯧꯅꯤ ꯃꯇꯝ ꯆꯥꯅ ꯍꯟꯕꯤꯔꯛꯎ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨꯀꯣ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯨ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯑꯉꯥꯡꯁꯤꯡ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯝꯃꯨ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯁꯥ ꯇꯥꯟꯕ ꯆꯠꯈ꯭ꯔꯦ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗꯅꯤ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥ ꯇꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯂꯥꯞꯅ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯂꯦꯡꯂꯤꯕꯗꯨ ꯎꯕꯗ ꯆꯤꯡꯎꯔꯦꯜꯅ ꯇꯦꯟ ꯊꯥꯡꯒꯠꯇꯨꯅ ꯇꯦꯟꯖꯩ ꯑꯃꯈꯛ ꯁꯠ ꯀꯥꯞꯊꯣꯛꯈꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯀꯗꯣꯝꯗꯒꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯆꯤꯡꯎꯔꯦꯟ
ꯇꯦꯟꯖꯩꯗꯨ ꯀꯥꯞꯊꯣꯛꯂꯨꯔꯦ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯉꯛꯆꯔꯝꯃꯤ ꯀꯔꯤ ꯇꯝꯂꯤꯒꯕ ꯃꯍꯥꯛꯅ ꯀꯥꯞꯈꯤꯕ ꯇꯦꯟꯖꯩꯗꯨꯅ ꯍꯦꯛ ꯄꯥꯟꯈꯤꯕꯒꯗꯤ ꯈꯪꯍꯧꯗꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯤꯡꯎꯔꯦꯟꯗ ꯁꯥꯞ ꯇꯧꯔꯛꯈꯤ ꯍꯥꯏ ꯍꯥꯏ ꯅꯄꯥ ꯂꯥꯏ ꯅꯄꯨ ꯂꯥꯏꯕꯨ ꯃꯁꯛ ꯈꯪꯗꯕ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯈꯨꯠ ꯊꯥꯕꯗꯤ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯎꯁꯤꯠꯇꯕꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯕ ꯇꯥꯕꯅꯤ ngasi haiba numisidagi ningthau nangi nangna phangjaba paridu ngasigi aigi mataugum lin onduna nakhoigi narakta leiba oiro wahidu taba matamda lakminariba manai masal amadi leibaki ahal laman pumnamak sangsin naraklammi yengluba matamdadi makhoina ure layoiraba lairen amana leimaida ina pungang nganglaga taraga leiramle madu uba matamda singurendi khongdagi kok phauba tu sungkhiba khangaude upai leitana tapna khu kulaga kaptuna haijarakki he layoiraba lairen nanai apangbana khangdabana khut thabana hankre wahaidu kanmalle chairak pirabasu mapa oiba ingonda pinabiyu pikliba isa singbodi chaitheng phanghan bigano konungi akhang ahai yaurokliba singaduna kanna laitaina duna hotnabadagi pirakliba seraktu kharadi hongdokki aigedi haidokraba wani hanjin phade adubu akaw paration ba apangba mi oibani khanduna masimadi hairamge he ningthau nangi nasanupa atonbadudi ayuk nungthil chupama tangjalengi saktambu oirani to numidangi matamdana miyoibagi saktambu oirasanu aduga pumnamak asi migi saktamda matam pumbada lehange hairabadi mahaki masaduna karigumba nupa oina ahanba phangjarabadi chaitheng si koktuna migi saktamda matam pumbada leiba oisanu asumna hairamlaga layoireba lindu tapna tapna mangkhre tawjaruba maralna ngasidi karisu khangjatraba masada chaitheng phanglabaduda ningthaudu thamoi puba ngamdana kaplammi matungda mahak mayum maikai panglakhi asomdana kamdauri konungdani sahi taruk mapung pharaba masanupa atonbaduga mamaga paukhong changbi sanasi haiduna sanarammi ikhang khanghode masana lengi saklonda onkhibatuda piainudi lawai satkre mitmangda tawribadu ubada ngakpana kham thengkre mi tanana ba kanna kanna lauramme imagi pibaren iningthau nakhoi kana kana leibage isa yaibiren se kari noma tawkhre haiduna hanjin lauramme matamdu pibaren su leibaki mafam amada lambi semjinabagi damak chathokhiba matamne pumnamaksi asum thou tamlambana kananabu thingbangam luni piainuna kanna lawbadu tawadagi thongjinda leplamba manai khara changsilaklammi piainuda kari tawrabage haina hanglammi adubu mahaki mamangda lin ama lerembaduda lin changlakpagi oiramgani haina khalammi maramaduna thongakpaduna lanmi singdasu pau pirammi lin dubu hanena ba thorang tawrammi adubu matamduda piainuna khammi masi magi masanupa atonbaduni sanaduna makhoi ani leirambadagi asumna oikibani haiduna wari singdu tamlammi piainu gi wari tarubadagi konunggi akhang ahai maisau pumnamak kaukhatlammi tanja asida sa tanba chatkhiba mapa ibungo singurensu yoksilakle konungda irang langnaraga leirambadudha lanmi amada hanglammi madudagi ningthongna khangle mahaksu yamna thuna mafamduda changsilaklammi ningthongna ure piainu na kaptuna leiriba mafamduda lin amana thekna chatuna sanaraga leiribado phana yenglabasu phararoi khanglabada ningthongna magi nupida ngasai thokhiba wari singdu tamlammi wari singdu tabada piainu di masi lengkhidre manglaga leikhre taibangi kumhai yaujaba horakpada ngairiba masanupa adubu karamba matam phawbano haibasu khangdana mi oi lin oi leragadaba masi khalubada piainu thamoi puba ngamdre singurenda warongna yenglaga wahai amata su haidana pirang sintharaklammi magi nupigi mataudu ubaduda ningthau singurensu tawpham khangdana maralna mapot pharaba misak amagum tuminna leppi ngasai makhai thongjilda mapa ibungona liriba waridu taraga leirambani pibarendu khangba ngamdaba makhai miluda pirang sintharaklammi mahakna ure manakta sangsilakliba lendu magi manak yorabadadi tuminna leptuna leikhre pibarendi
ꯃꯗꯨꯅ ꯍꯦꯟꯅ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯎꯗꯨꯕꯨ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯍꯩ ꯑꯀꯟꯕ ꯑꯃꯠꯇꯁꯨ ꯁꯤꯖꯤꯟꯅꯗꯅ ꯃꯄꯥꯒꯤ ꯌꯥꯊꯪꯅ ꯁꯦꯟꯅꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯃꯍꯥꯛꯀꯤ ꯃꯅꯥꯎꯗꯣ꯫ ꯃꯅꯥꯎꯒꯤ ꯄꯨꯟꯁꯤ ꯂꯣꯏꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯣꯏꯅ ꯀꯠꯊꯣꯛꯀꯦ ꯈꯟꯅ ꯂꯩꯔꯤꯕ ꯃꯌꯥꯝꯕ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯤꯒ ꯃꯥꯟꯅꯗ꯭ꯔꯕ ꯁꯛꯇꯝꯗꯨ ꯎꯕꯗꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯇꯣꯟꯕꯗꯨ ꯃꯤꯑꯣꯏ ꯂꯤꯟꯑꯣꯏ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯗꯨꯅ ꯂꯣꯏꯅꯃꯛ ꯁꯣꯟꯅꯩ꯫ ꯑꯁꯨꯛ ꯐꯕ ꯅꯤꯡꯊꯧ ꯑꯁꯤꯗ ꯀꯔꯤ ꯆꯩꯔꯥꯛꯅꯣ ꯈꯟꯅꯩ꯫ ꯑꯗꯨꯕꯨ ꯀꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯅꯗ꯭ꯔꯦ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯕꯤꯕꯥꯔꯦꯟ ꯆꯍꯤ 19 ꯁꯨꯔꯦ꯫ ꯃꯄꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯁꯣꯟꯖꯤꯜꯂꯛꯂꯦ꯫ ꯄꯤꯌꯥꯏꯅꯨꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯌꯥꯏꯕꯤꯔꯦꯟꯅ ꯃꯤꯒ ꯃꯤꯃꯥꯟꯅꯗꯕ ꯍꯦꯛ ꯑꯣꯏꯈꯤꯕꯗꯒꯤ ꯃꯁꯥꯗꯨ ꯅꯣꯡꯃꯒꯤ ꯋꯥꯈꯜꯒꯤ ꯑꯅꯥꯕꯅ ꯂꯥꯛꯁꯤꯟꯗꯨꯅ ꯁꯣꯜꯂꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯕꯤ ꯐꯝꯕꯥꯜꯁꯤ ꯕꯤꯕꯥꯔꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯊꯥꯗꯣꯏꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯌꯥꯏꯕꯤꯔꯦꯟꯗꯤ ꯀꯝꯗꯧꯔꯤ? ꯃꯥꯒꯤ ꯁꯪꯁꯥꯔꯁꯤ ꯃꯤꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯀꯤꯖꯕ ꯐꯥꯎꯔꯕꯁꯨ ꯃꯉꯣꯟꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯑꯁꯨꯛꯄ ꯑꯁꯣꯡꯕ ꯎꯃꯪꯗ ꯂꯩꯅꯤ, ꯅꯠꯇ꯭ꯔꯕꯁꯨ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯁꯥꯟꯅꯒꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯣꯏꯅꯖꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨꯕꯨꯗꯤ ꯌꯥꯏꯕꯤꯔꯦꯟ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯃꯥꯅ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯤ ꯌꯥꯏꯕꯤꯔꯦꯟ, ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯅꯪ ꯑꯊꯨꯕꯗ ꯌꯨꯝ ꯄꯥꯅꯕ ꯇꯧꯔꯣ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯪꯒꯤ ꯑꯉꯥꯡꯗꯣ ꯅꯨꯄꯥ ꯑꯣꯏꯅ ꯐꯪꯖꯔꯕꯗꯤ ꯅꯪ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯌꯥꯝꯕꯁꯤꯅ ꯃꯇꯣꯝꯇ ꯂꯩꯕꯥꯛꯁꯦ ꯁꯦꯟꯅꯕꯁꯤ ꯋꯥꯔꯝꯒꯗꯧꯔꯤꯕꯅꯤꯅꯦ." "ꯏꯃꯥ, ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕꯗ ꯑꯁꯨꯛ ꯆꯤꯡꯅꯔꯤꯕꯅꯣ? ꯂꯩꯕꯥꯛꯁꯤ ꯃꯥꯅ ꯉꯝꯅꯅꯕ ꯄꯥꯜꯂꯤꯕꯁꯤꯗꯤ ꯅꯨꯄꯤꯒꯤꯗꯤ ꯀꯨꯏꯔꯔꯣꯏꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥ ꯍꯤꯒꯠꯂꯤ꯫ ꯌꯥꯏꯕꯤꯔꯦꯟꯒꯤ ꯃꯇꯧꯗꯨꯗ ꯄꯤꯌꯥꯏꯅꯨꯁꯨ ꯅꯣꯛꯆꯩ꯫ ꯃꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗ ꯄꯦꯟꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯖꯗ꯭ꯔꯕꯤ ꯃꯃꯥꯗꯨ ꯃꯆꯥ ꯑꯇꯣꯟꯕꯒꯤ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯌꯥꯏꯕꯤꯔꯦꯟ ꯂꯤꯟ ꯑꯣꯟꯗꯨꯅ ꯎꯃꯪ ꯑꯃꯒꯤ ꯍꯩꯈꯥ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯌꯦꯠꯂꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯥꯜꯂꯤꯕ ꯍꯩꯈꯥꯁꯤꯡꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯇꯥꯡꯕ ꯍꯩꯈꯥ ꯉꯥꯛꯇꯅꯤ꯫ ꯃꯃꯜ ꯇꯥꯡꯂꯕꯁꯨ ꯑꯁꯨꯛꯄ ꯎꯃꯪꯗꯨꯗ ꯀꯅꯥꯅꯁꯨ ꯍꯦꯛꯄ ꯆꯪꯅꯗꯦ, ꯀꯤꯅꯕꯅ꯫ ꯍꯩꯃꯨꯟ ꯐꯥꯔꯕ ꯍꯩꯈꯥꯅ ꯌꯣꯝꯅ ꯄꯥꯜꯂꯤ꯫ ꯃꯅꯥ ꯎꯒꯦ ꯐꯪꯗꯦ꯫ ꯃꯗꯨꯒꯤ ꯃꯊꯛꯇꯅꯤ ꯌꯥꯏꯕꯤꯔꯦꯟꯅ ꯌꯦꯠꯇꯨꯅ ꯁꯥꯟꯅꯔꯤꯕꯁꯤ꯫ ꯃꯥꯅ ꯑꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯆꯧꯕ ꯑꯃꯈꯛ ꯄꯥꯏꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯌꯥꯏꯕꯤꯔꯦꯟꯅ ꯈꯪꯂꯦ꯫ ꯍꯩꯈꯥꯁꯤꯡꯁꯤ ꯍꯦꯛꯄ ꯂꯥꯛꯄ ꯁꯣꯏꯗꯅꯃꯛ ꯑꯣꯏꯔꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯅꯛꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯎꯔꯦ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨ ꯂꯩꯃꯁꯤꯅꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯏꯕꯤꯔꯦꯟ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯕꯛ ꯂꯩꯔꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯂꯩꯃꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯈꯨꯟ ꯑꯗꯨꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ 3 ꯂꯩ: ꯂꯩꯁꯅꯥ, ꯂꯩꯍꯤ ꯑꯃꯗꯤ ꯂꯩꯔꯦꯟ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯁꯛ ꯃꯇꯧ ꯂꯣꯏꯅ ꯐꯖꯩ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯂꯩꯁꯅꯥꯗꯤ ꯐꯖꯔꯕꯁꯨ ꯃꯅꯥ ꯄꯪꯉꯤ꯫ ꯑꯗꯨꯒ ꯌꯥꯏꯃ ꯂꯩꯍꯤꯅ ꯌꯥꯝꯅ ꯁꯥꯎꯒꯜꯂꯤ, ꯃꯤꯅ ꯂꯣꯏꯅꯅꯤꯡꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯑꯇꯣꯝꯕꯤ ꯂꯩꯔꯦꯟꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯀꯂꯛꯅꯩ ꯍꯥꯏꯕꯁꯤ ꯌꯥꯏꯕꯤꯔꯦꯟꯅꯁꯨ ꯈꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯂꯩꯃꯁꯤ ꯂꯥꯛꯄꯗ ꯌꯥꯏꯕꯤꯔꯦꯟꯅ ꯍꯔꯥꯎꯔꯤꯕꯁꯤ꯫ ꯂꯩꯃꯁꯤ ꯑꯁꯨꯝ ꯂꯥꯛꯄ ꯎꯔꯦ꯫ ꯍꯩꯈꯥ ꯄꯥꯝꯕꯤ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯌꯦꯠꯂꯒ ꯂꯩꯔꯤꯕꯗꯨ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯃꯍꯥꯛꯁꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯃꯆꯥ ꯏꯕꯨꯡꯉꯣ, ꯍꯩꯈꯥꯁꯤ ꯍꯦꯛꯆꯕ ꯂꯥꯛꯄꯅꯤ꯫ ꯌꯥꯔꯒꯗꯤ ꯍꯩꯈꯥꯁꯤꯕꯨ ꯄꯤꯕꯤꯌꯨ." ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯌꯥꯏꯕꯤꯔꯦꯟꯗꯤ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯁꯤꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯗ ꯂꯧ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯁꯨ ꯉꯝꯗꯕ ꯌꯥꯗꯦ꯫ ꯍꯩꯈꯥꯁꯤꯡꯁꯤ ꯍꯦꯛꯇꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯄꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯦꯛꯐꯝ ꯂꯩꯍꯧꯗꯕꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯝꯅꯃꯛ ꯍꯦꯛꯅꯅꯕ ꯋꯥꯈꯜ ꯇꯧꯔꯒ ꯍꯥꯏꯔꯝꯃꯤ, "ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯂꯩꯁꯅꯥꯗꯨ ꯄꯥꯝꯕꯤꯔꯕꯗꯤ ꯍꯩꯈꯥꯁꯤ ꯄꯤꯕꯤꯌꯨ." ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯌꯥꯏꯕꯤꯔꯦꯟꯅ ꯍꯩꯅꯗꯅ ꯈꯜꯂꯤ꯫ ꯃꯅꯥ ꯄꯪꯕꯤ ꯅꯨꯄꯤꯗꯨꯕꯨ
पामलमलनी कायदना खल्लिबा अदुबु फरे हाइदुना मचानुपी अहलदुगी इज्जत यंगबिदुना हैखा अमतंग लेमाई अदुदा थादरकलम्मे हैखा अमखक अदुनादी करीबु कानगदबनो अदुना अमुक हाइरम्मे मचा इबुंगो अैगी इचानुपी याइमा लही पामलबदी हैखासी पिनबियु अमुकसु याइबिरेन हाइनदना वाखलदा खलम्मे मकोक लेखतबा नुपीदुबो अदुबु महाक मखा तारकदबा वहाइदु तानिंगदबना याइबिरेनना हैखा अममुक पिरम्मे लैमसी अममम सुम पिरगा लेबदुदा अरोइबा ओइना हाइरम्मे मचा इबुंगो अैगी इचानुपी अतोनबी लैरेन किदमक हैखासे अैंगोंदा पिबियु अदु ओरबदी इचानुपीदु मचा इबुंगोदा सिनजागे वहाइदु लोइबा नंगदे याइबिरेन हैखा पांबीदु थक थक निकलम्मे उथक्ता पालंबा हैखा मयामदु मखादा लोइनमक केलहल्ले मयामदु उवदा लैमसीदी हराउबना लोइख्रे तपना तपना मयामदु लोइनमक खुंजिल्ले अदुगा मयुमदा अदुमक हनख्रे हनबगी लंबीदानी मागी मयुम थिरक्तनाबा लैमसीना माना चटकदौरिबा मयुमगी लंबीदु ओनना थै थैरगा लंबी अमदगी चटले अदुबु मगुन मुन्ना खंगलाबा याइबिरेननी नुपी अदुना तौरिबदु लोइनमक उई अदुबु महाक करिसु हाइरुदे मागी नुमित ngairaga लैमसी मयुम यौरे मखोइगी मयुमदु पिक्तकना साइ मंगोन मसा अदुदा फिसाखोल अनिसु थमले मदु लैसना अमदि लहिना फि साबगिनी अदुगा सुमांगदना लैखन सुना हौरी लै थाबा पामजबी मचानुपी अतोनबी लैरेननी लैखन सुना हेक थाइ अउबा मिगी पुकनिंगबु हेक उबमक्तदा चिंगसिल्ले लै मयामसिंगदु इसिंग साइदुना लैरंबनी लैरेनदु ममा लाकपो उबदा संगसिलक्तुना ममाना पुरक्लिबदु मखादा थांगथै अदुगा हाइरम्मे ए ngasiदी कदाइदगिनो इमा ओंथोकनबु यामख्रेदा हैखा मयामसिदी अैखोइसु चाबा यारनी मसागी वा अदुदा लैमसी नोकलम्मे नुमिदांगनी पुरक्लिबा हैखा मयामदु हयेंग कैथेलदा योननाबा सेम सारम्मे मसा अहल लैसनाना फि सारी मसा याइमा लहीना मखोइगी चाक थोंगले अदुगा लैरेंदी ममागी मतेंग पांगलम्मे मसा सिंग यंगदुना लैमसीना हाइरम्मे सासा नखोई अहुमक इमाना हारिबसे मुन्ना ताव मसक खंगदबा मी लाक्लबदी मखोइना हाइबा वादा यागनुको अैना कैथेल चटख्रबसु लम लापना चथोकनु थबुक इंखांग लोइसिलगा लैयु मसानुपी अतोनबी लैरेनना हाइरम्मे इमा कदाइदबु चटकदौरिबनो अैखोइबु नोंमता इमाना हलकपदा युमदा लैरमदबा यावख्रबराने असुमना हाइदुना मसे लहीदा नोक्सिल्ले मिनोकी अर्थ खंगलबा लहिसु तुमिन लै नुमित अदुगी नुमिदांगनी याइबिरेन मी ओंदुना कोनुंगदा लैरम्मे ममा इबेमा पियाइनु संगसिलक्तुना मसागा वारी कयामरुम सानरम्मे असुमना मसागा वारी सानजबसिदा पियाइनुदी पेंजरिबनी करंबा मतमदा मसाना हानगुमना लैरकदौरिबनो खनबदा वाजरिबनी मसागी मोमोन नोकपा माइथोंग उबदा ममा इबेमाना मसादा सिंगना येंगलगा हाइरम्मे करीनो ngasiदी इसा तोंबसी नहान मखैगा मानदना माइथोंग मका लामना उरिबसिबो नते अैगी मिटनरा नत्रगना करी मरम लैबननो नमा आइबुसु खंगलुदना इमागी याइबी ममागी वादु तारुबदा ममादा ngaiहक येंगलबा मतुंग याइबिरेना ngasai umangda thokiba thodok amadi leimasiगी masanupi atombi lairenbu magi thamoina khoida jai haibadu ulamme mamada mahaki thamoigi apambadu mayak sengna phongdoklamme masagi wadu tabada piainudi lairenbu uningbana khangba ngamdre oiningba oisanu masagi apambadi thonghallage khalamme masagi pusibu kanba ngamlagani haibasisu mahakna khalle maramaduna hairamme ibungo isanabu pamlabadi imagidi karisu kaide lairaba imungdagisu oisanu arapa mafamdagisu oisanu isana pamjabada imagidi athingba karisu leite isana tangdu leitana lehobado maduni imana pamlibase ima nasagi aningbadi nasana phanaba sinjage masidi nasagi ithau oijarage lairengi mama leimasido aduki matik lau haibi nupini masanupidu aingonda tarai tarai piraklo aisu lau tauraga lau batabani mathangi numitni leimasisu changan saduna
ꯃꯆꯥꯁꯤꯡꯗ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯂꯒ ꯀꯩꯊꯦꯜ ꯀꯥꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯃꯥ ꯆꯠꯈ꯭ꯔꯕꯗꯨꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅ ꯁꯥꯟꯅꯈꯤꯕ ꯋꯥꯐꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯋꯥꯔꯤꯗꯤ ꯑꯁꯤꯅꯤ꯫ ꯈ꯭ꯋꯥꯏꯒꯤ ꯑꯍꯜ ꯂꯩꯁꯅꯥꯅ ꯍꯥꯏꯔꯝꯃꯤ, ꯂꯩꯍꯤ, ꯂꯩꯔꯦꯟ, ꯍꯌꯦꯡꯗꯤ ꯏꯃꯥꯅ ꯀꯩꯊꯦꯜ ꯀꯥꯈ꯭ꯔꯒ ꯂꯩꯕꯥꯛꯁꯤꯒꯤ ꯀꯣꯅꯨꯡꯗꯣ ꯌꯦꯡꯂꯨꯁꯤ꯫ ꯌꯥꯝꯅꯁꯨ ꯐꯖꯩ ꯍꯥꯏ, ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯩꯀꯣꯜꯗꯁꯨ ꯆꯪꯂꯒ ꯂꯩ ꯆꯥꯔ ꯊꯤꯔꯨꯁꯤꯗꯣ꯫ ꯑꯇꯣꯝꯕꯤ ꯂꯩꯔꯦꯟꯅ ꯈꯨꯝꯃꯤ, ꯑꯗꯨꯗꯤ ꯏꯆꯦꯝꯍꯜ, ꯑꯩꯒꯤꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯝꯖꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯂꯩ ꯆꯥꯔ ꯈꯔ ꯌꯥꯝꯅ ꯄꯨꯔꯛꯁꯤ꯫ ꯏꯪꯈꯣꯜꯁꯤꯗ ꯋꯥꯠꯂꯤꯕ ꯂꯩꯁꯤꯡꯁꯦ ꯁꯨꯅ ꯍꯧꯍꯟꯕ ꯄꯥꯝꯂꯤꯕꯅꯤꯗꯣ꯫ ꯂꯩꯍꯤꯅ ꯈꯨꯝꯃꯤ, ꯑꯗꯣ ꯏꯃꯥꯗꯗꯤ ꯈꯪꯍꯟꯒꯨꯝꯁꯤ, ꯈꯪꯂꯛꯂꯕꯗꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯊꯣꯛꯀꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯉꯥꯏꯔꯒ ꯂꯩꯈꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯇꯣꯝꯕꯤ ꯂꯩꯔꯦꯟꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯦꯝꯍꯜ, ꯍꯣꯔꯦꯟ ꯄꯥꯈꯪꯅꯒ ꯂꯛꯅꯔꯕꯗꯤ ꯏꯆꯦꯝꯒꯤ ꯁꯦꯝꯕꯤꯗꯧꯔꯤꯕꯅꯤꯀꯣ꯫ ꯏꯆꯦꯝꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯛꯂꯤꯕꯁꯦ ꯐꯅ ꯃꯀꯨꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯤ ꯅꯣꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯀꯣꯅꯨꯡꯗꯨ ꯃꯄꯥꯟꯗꯒꯤ ꯍꯦꯛ ꯎꯕꯃꯛꯇꯗ ꯌꯥꯝꯅ ꯆꯥꯎꯏ꯫ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯏꯪ ꯂꯥꯎꯕ ꯑꯃ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯅ ꯐꯥꯎꯍꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯉꯥꯛꯄꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯕꯦꯝꯃꯁꯤꯡ, ꯀꯅꯥ ꯎꯅꯕꯤꯒꯗꯕꯅꯣ? ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯈꯨꯝꯐꯝ ꯈꯪꯗꯦ, ꯂꯠ ꯇꯧꯔꯒ ꯂꯩ꯫ ꯃꯔꯛ ꯊꯠꯅ ꯂꯩꯍꯤꯅ ꯈꯨꯝꯃꯤ, ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕ꯫ ꯏꯄꯪ ꯄꯪꯅ ꯇꯧꯐꯝ ꯈꯪꯗꯅ ꯈꯨꯝꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯉꯥꯛꯄꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃꯁꯤꯡ, ꯋꯥꯔꯧꯕ ꯇꯧꯕꯤꯅꯨ꯫ ꯀꯣꯅꯨꯡꯗ ꯃꯔꯝ ꯂꯩꯇꯅ ꯆꯪꯍꯟꯕꯁꯦ ꯏꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯗꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯆꯪꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯊꯣꯉꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯑꯁꯥ ꯑꯃꯗ ꯂꯥꯛꯆꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯀꯣꯜ ꯇꯥꯕ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗꯨ ꯐꯥꯎꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯎꯃꯪ ꯑꯃ ꯂꯩ꯫ ꯎꯃꯪꯗꯨꯗ ꯌꯥꯏꯕꯤꯔꯦꯟꯅ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯕꯤꯔꯦꯟꯗꯨ ꯎꯃꯪꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯦꯟ ꯍꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯂꯥꯛꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯦ꯫ ꯉꯁꯤꯒꯤ ꯇꯟꯖꯥꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯏꯕꯤꯔꯦꯟꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯏꯕꯤꯔꯦꯟꯗꯨ ꯆꯥꯎꯔꯕ ꯂꯤꯟꯒꯤ ꯃꯊꯦꯛ ꯇꯧꯔꯕ ꯁꯕꯥꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯡꯗ ꯊꯠꯆꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯦꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ, ꯂꯩꯃꯁꯤꯒꯤ ꯃꯆꯥ ꯑꯍꯨꯝ, ꯑꯇꯣꯝꯕꯤ ꯂꯩꯔꯦꯟ, ꯅꯃꯥ ꯏꯕꯦꯝꯃꯅ ꯑꯩꯒꯤ ꯎꯆꯥꯎꯗꯒꯤ ꯅꯍꯥꯛꯄꯨ ꯏꯐꯝꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯩꯈꯥ ꯍꯦꯛꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯆꯔꯕꯅꯤ꯫ ꯀꯗꯥꯏ ꯆꯠꯁꯤ? ꯂꯥꯛꯑꯣ, ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ꯫ ꯆꯥꯎꯔꯕ ꯂꯤꯟ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯡꯗ ꯊꯠꯆꯤꯜꯂꯒ ꯂꯩꯔꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯉꯛꯄꯒ ꯀꯤꯕꯒ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯅꯥꯟꯊꯣꯛꯈꯤꯅꯕ ꯃꯈꯣꯏꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯤꯠ ꯌꯦꯡꯅꯗꯨꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯒꯗꯤ ꯈꯪꯍꯧꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛꯄꯨ ꯑꯃꯨꯛꯇꯪꯗ ꯌꯥꯏꯕꯤꯔꯦꯟꯅ ꯄꯨꯂꯞ ꯌꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯥꯏꯕꯤꯔꯦꯟ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯂꯩꯔꯦꯟꯒꯤ ꯃꯌꯨꯝꯗ ꯆꯪꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯁꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯂꯩꯃꯁꯤ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯕꯨ ꯑꯣꯛꯂꯗ꯭ꯔꯕꯗꯨꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯟꯗꯨꯅ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯇꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯏꯃꯨꯡ ꯆꯪꯂꯛꯈꯤ꯫ ꯏꯃꯨꯡꯒꯤ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒꯗꯤ ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯅ ꯐꯤ ꯀꯥꯝꯗꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯩꯃꯁꯤ ꯇꯨꯡ ꯍꯟꯗꯨꯅ ꯈꯪꯇꯨ ꯇꯨꯁꯤꯜꯂꯤ꯫ ꯍꯩꯈꯥ ꯄꯥꯝꯕꯤꯗ ꯌꯦꯠꯇꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕ, ꯃꯥꯅ ꯂꯧ ꯇꯧꯗꯨꯅ ꯃꯤꯅꯝꯕꯤꯔꯝꯂꯕ ꯂꯤꯟꯗꯨꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯦ꯫ ꯃꯥꯅ ꯄꯤꯒꯅꯤ ꯍꯥꯏꯔꯝꯕ ꯃꯆꯥꯗꯨꯕꯨ ꯂꯧꯕ ꯂꯥꯛꯄ ꯁꯣꯏꯗꯅꯃꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯑꯍꯨꯝꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯟꯗꯨꯅ ꯄꯥꯈꯠꯂꯛꯂꯝꯃꯤ꯫ ꯆꯦꯔꯛ ꯑꯗꯨꯗ ꯌꯥꯏꯕꯤꯔꯦꯜꯅ ꯍꯥꯏꯔꯝꯃꯤ, ꯃꯤꯅꯝ ꯍꯩꯕꯤ ꯂꯩꯔꯦꯟꯒꯤ ꯃꯃꯥ, ꯑꯩꯕꯨ ꯅꯪꯅ ꯎꯁꯤꯠꯇꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯤ
ꯑꯩꯅ ꯀꯔꯝ ꯀꯥꯎꯒꯅꯤ ꯅꯪꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯣ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ ꯅꯁꯥꯅ ꯍꯥꯏꯈꯤꯕ ꯋꯥꯕꯨ ꯊꯑꯣꯏꯗꯅ ꯂꯩꯊꯣꯛꯂꯕꯅꯤꯅ ꯏꯈꯣꯡꯅ ꯊꯣꯡꯅ ꯍꯦꯛꯇꯃꯛ ꯂꯥꯛꯂꯕꯅꯤ ꯑꯩꯁꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯇꯣꯟꯕ ꯌꯥꯏꯕꯤꯔꯦꯟꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯅꯪꯒꯤ ꯅꯆꯥ ꯑꯍꯨꯝꯃꯛ ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯧꯔꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯂꯩꯃꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯅ ꯃꯥꯒꯤꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯣꯏꯔꯦ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯍꯥꯏꯔꯛꯈꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯟꯕꯤ ꯂꯩꯔꯦꯟꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯍꯟ ꯂꯩꯁꯅꯥꯕꯨ ꯊꯥꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥ ꯄꯤꯔꯣꯏ ꯆꯞ ꯃꯥꯟꯅꯕ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯍꯥꯏꯔꯛꯀꯅꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯌꯥꯏꯕꯤꯔꯦꯟꯅ ꯍꯥꯟꯅꯗꯒꯤ ꯈꯪꯂꯒ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞꯁꯨ ꯃꯥꯅ ꯌꯣꯠꯁꯤꯜꯂꯤꯕꯅꯤ ꯂꯩꯃꯁꯤꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯏꯕꯤꯔꯦꯟꯅ ꯌꯥꯝꯅ ꯇꯟꯕ ꯁꯥꯔꯗꯨꯅ ꯃꯌꯥꯗꯒꯤ ꯂꯩꯁꯅꯥꯕꯨ ꯑꯣꯠꯊꯣꯔꯛꯏ ꯂꯩꯁꯅꯥ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗꯨꯗ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯌꯦꯡꯉꯨ ꯆꯥꯎꯔꯕ ꯂꯤꯟꯖꯥꯎ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯐꯥꯔꯤꯕꯅꯤ ꯃꯥꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯩꯍꯤꯒ ꯂꯩꯔꯦꯟꯒꯗꯣ ꯂꯩꯍꯧꯔꯤꯌꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯂꯩꯃꯁꯤ ꯃꯆꯥ ꯌꯥꯏꯃ ꯑꯃꯗꯤ ꯃꯆꯥ ꯑꯇꯣꯟꯕꯤ ꯑꯅꯤꯕꯨ ꯀꯟꯅꯅꯕ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯟꯕꯤ ꯂꯩꯔꯦꯟꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯌꯥꯏꯃꯗꯣ ꯊꯥꯗꯣꯛꯎ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯏꯕꯤꯔꯦꯟ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ ꯂꯨꯍꯣꯡꯕꯁꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩꯅ ꯂꯩꯔꯦꯟꯕꯨ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯆꯠꯂꯒꯗꯕꯅꯤ ꯌꯥꯏꯕꯤꯔꯦꯟꯒꯤ ꯋꯥ ꯑꯗꯨꯗ ꯂꯩꯃꯁꯤ ꯌꯥꯅꯤꯡꯗꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯄꯥꯝꯂꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯪꯒ ꯄꯨꯟꯅ ꯂꯩꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯂꯩꯃꯁꯤꯅ ꯈꯪꯉꯤ ꯌꯥꯏꯕꯤꯔꯦꯟꯁꯤ ꯅꯨꯃꯤꯗꯥꯡ ꯈꯛꯇꯗ ꯃꯤ ꯑꯣꯜꯂꯒ ꯂꯩꯕ ꯃꯤꯅꯤ ꯑꯇꯩ ꯃꯇꯝꯗꯅ ꯂꯤꯟ ꯑꯣꯟꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯤꯟ ꯑꯣꯏꯔꯕ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯁꯦꯟꯅꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯜꯂꯒ ꯌꯥꯏꯕꯤꯔꯦꯟꯕꯨ ꯆꯩꯅꯥ ꯄꯤꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯌꯥꯏꯕꯤꯔꯦꯟꯁꯨ ꯂꯩꯔꯦꯟꯕꯨ ꯄꯥꯝꯖꯕ ꯈꯛ ꯅꯠꯇꯅ ꯅꯨꯡꯁꯤꯖꯔꯨꯕ ꯑꯣꯏꯕꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯊꯣꯛꯈ꯭ꯔꯦ ꯃꯌꯥꯗꯒꯤ ꯂꯩꯍꯤ ꯑꯃꯗꯤ ꯂꯩꯔꯦꯟꯕꯨ ꯑꯣꯊꯣꯛꯇꯨꯅ ꯊꯥꯗꯣꯛꯂꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯣꯅꯨꯡꯗꯁꯨ ꯄꯥꯎ ꯄꯨꯝꯅꯃꯛ ꯄꯤꯔꯗꯨꯅ ꯌꯥꯏꯕꯤꯔꯦꯟꯗꯨ ꯂꯩꯔꯦꯟꯒ ꯂꯨꯍꯣꯡꯂꯝꯃꯤ ꯂꯩꯔꯦꯟꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯂꯩꯔꯦꯟꯒꯤ ꯃꯃꯥ ꯃꯆꯥꯅ ꯁꯤꯟꯅꯗꯨꯅ ꯌꯥꯏꯕꯤꯔꯦꯟꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯄꯤꯁꯤꯟꯗꯨꯅ ꯁꯨꯍꯜꯂꯒ ꯊꯝꯂꯝꯃꯤ ꯊꯕꯛ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯕꯗꯒꯤ ꯃꯍꯥꯛ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯁꯨ ꯊꯕꯛ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯁꯨꯔꯝꯃꯤ ꯊꯕꯛꯅ ꯍꯦꯟꯈꯤꯗꯨꯅ ꯌꯥꯏꯕꯤꯔꯦꯟ ꯂꯤꯟ ꯑꯣꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯤꯒꯤ ꯁꯛꯇꯝꯗ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ ꯃꯥꯒꯤ ꯑꯣꯜꯂꯛꯄ ꯃꯇꯧꯗꯨꯗ ꯂꯩꯔꯦꯟ ꯑꯃꯗꯤ ꯃꯃꯥꯅ ꯈꯜꯂꯝꯕꯁꯤꯡ ꯑꯗꯨ ꯇꯥꯌꯣꯟꯅꯅ ꯑꯣꯏꯔꯛꯂꯕꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ ꯌꯥꯏꯕꯤꯔꯦꯟꯒꯤ ꯑꯣꯜꯂꯛꯂꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡꯗꯁꯨ ꯄꯥꯎ ꯌꯧꯈꯤ ꯃꯃꯥ ꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨ ꯍꯔꯥꯎꯕꯅ ꯂꯩꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯆꯥꯕꯨ ꯎꯅꯤꯡꯕꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯄꯤꯌꯥꯏꯅꯨ ꯁꯥꯎꯅꯤꯡꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯁꯅꯥꯗꯒꯤ ꯍꯦꯟꯅ ꯇꯥꯡꯅ ꯊꯝꯖꯔꯛꯂꯤꯕ ꯃꯆꯥꯕꯨ ꯑꯁꯨꯛ ꯋꯥꯕ ꯊꯕꯛ ꯁꯨꯍꯟꯕ ꯍꯥꯏꯗꯨꯅ ꯌꯥꯏꯕꯤꯔꯦꯟꯗ ꯁꯥꯎꯅ ꯀꯔꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯁꯨꯔꯤꯕꯅꯣ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯆꯩꯔꯝꯃꯤ ꯌꯥꯏꯕꯤꯔꯦꯟꯁꯨ ꯃꯃꯥ ꯎꯖꯕꯗꯨꯗ ꯍꯔꯥꯎꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯆꯥꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯄꯤꯌꯥꯏꯅꯨ ꯎꯄꯥꯏ ꯂꯩꯇꯅ ꯀꯣꯅꯨꯡꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ ꯌꯥꯏꯕꯤꯔꯦꯟ ꯋꯥꯈꯜꯗꯗꯤ ꯑꯋꯥꯕ ꯄꯨꯝꯕꯅ ꯂꯥꯈꯠꯈꯤꯗꯨꯅ ꯂꯩꯔꯦꯟꯒꯤ ꯃꯃꯥꯕꯨ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯤ ꯌꯥꯏꯕꯤꯔꯦꯟ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯌꯥꯏꯕꯤꯔꯦꯟ ꯂꯤꯟ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯂꯩꯕ ꯎꯃꯪꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯇꯝ ꯀꯨꯏꯅ ꯁꯥꯟꯅꯕ ꯐꯪꯂꯨꯗ꯭ꯔꯕ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯒ ꯂꯩꯊꯣꯛꯂꯝꯃꯤ ꯌꯥꯏꯕꯤꯔꯦꯟ ꯃꯇꯝ ꯀꯨꯏꯅ ꯂꯤꯟ ꯑꯣꯜꯂꯒ ꯂꯩꯔꯛꯄ ꯑꯣꯏꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯆꯨꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗꯨꯅ ꯂꯤꯟ ꯑꯣꯟꯗꯨꯅ ꯂꯩꯕꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯂꯤꯟ ꯑꯣꯟꯕꯗꯒꯤ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯐꯥꯖꯤꯜꯂꯤꯕ ꯂꯩꯔꯦꯟꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃꯁꯤꯁꯨ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯄ ꯃꯇꯝ ꯂꯩꯃꯁꯤꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯅꯤ ꯎꯃꯪ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯈꯪꯍꯧꯗꯦ ꯌꯥꯏꯕꯤꯔꯦꯟꯅ ꯂꯩꯃꯁꯤꯕꯨ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ
ꯂꯩꯔꯦꯟꯅ ꯎꯔꯗꯨꯅ ꯀꯤꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯦꯞꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯏꯕꯤꯔꯦꯟꯅ ꯍꯥꯏꯔꯝꯃꯤ, ꯅꯃꯥ ꯅꯆꯥꯅ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯆꯩꯅꯥ ꯄꯤꯅꯅꯕ ꯍꯣꯠꯅꯕ ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯏ꯫ ꯈꯪꯅ ꯈꯪꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯃꯜꯂꯛꯄꯅ ꯉꯁꯤ ꯅꯪꯒꯤ ꯅꯃꯥ ꯏꯕꯦꯝꯃꯗꯣ ꯑꯩꯅ ꯌꯣꯠꯁꯤꯟꯗꯨꯅ ꯍꯥꯠꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩ ꯂꯩꯔꯦꯟ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤ ꯍꯥꯏꯌꯨ꯫ ꯂꯩꯔꯦꯟ ꯀꯞꯇꯨꯅ ꯈꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯌꯥꯏꯕꯤꯔꯦꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯄꯨꯔꯣꯏꯕꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯑꯃꯠꯇꯁꯨ ꯄꯤꯖꯔꯔꯣꯏꯒꯦ꯫ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ, ꯏꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯂꯧꯅꯝ ꯍꯩꯕꯤ ꯅꯃꯥ ꯅꯆꯥꯅ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯐꯥꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯁꯨ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯁꯦꯡꯕꯅꯤ ꯑꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯧꯄꯨꯔꯤꯕ ꯅꯆꯥ ꯑꯁꯤꯅ ꯈꯪꯁꯅꯨ꯫ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯀꯩꯗꯧꯕꯒꯦ꯫ ꯂꯩꯔꯦꯟꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯗꯨꯗ ꯌꯥꯏꯕꯤꯔꯦꯟꯁꯨ ꯃꯃꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯕꯅ ꯂꯩꯔꯦꯟꯗ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅꯥꯗꯨ ꯈꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯃꯁꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯍꯥꯛꯅ ꯀꯟꯕꯤꯈꯤ꯫ ꯂꯩꯃꯁꯤꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯥꯏꯕꯤꯔꯦꯟꯗ ꯑꯋꯥ ꯆꯩꯅꯥ ꯄꯤꯕ ꯂꯦꯞꯂꯗꯨꯅ ꯃꯆꯥ ꯃꯌꯥꯒꯤ ꯁꯦꯕꯥꯗ ꯄꯦꯟꯊꯣꯛꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯔꯦꯟ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯌꯥꯏꯕꯤꯔꯦꯟꯅ ꯃꯆꯥꯒꯤ ꯁꯛꯇꯝꯕꯨ ꯎꯕꯃꯛꯇꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯄꯤꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯃꯤꯡꯗꯨ ꯄ꯭ꯔꯤꯊꯤ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯅ ꯀꯝꯗꯧꯔꯤ? ꯄꯤꯕꯥꯔꯦꯟ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥ ꯑꯃ ꯐꯪꯖꯔꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯅꯥꯎꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯂꯩꯅꯅꯕ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯕꯥꯔꯦꯟꯅ ꯃꯅꯥꯎ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯍꯥꯏꯔꯝꯃꯤ, ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯌꯥꯏꯕꯤꯔꯦꯟ, ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ꯫ ꯏꯆꯥ ꯄ꯭ꯔꯤꯊꯤꯕꯨ ꯄꯨꯔꯒ ꯀꯣꯅꯨꯡ ꯍꯜꯂꯁꯤ꯫ ꯏꯅꯥꯎꯅ ꯐꯝꯕꯥꯜ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯅꯤꯡꯂꯦ꯫ ꯏꯅꯥꯎꯅ ꯃꯤ ꯑꯃꯒꯨꯝ ꯃꯄꯨꯡ ꯐꯥꯅ ꯎꯔꯛꯇꯕꯁꯦ ꯆꯍꯤ ꯌꯥꯝꯃꯦ꯫ ꯌꯥꯝꯕꯨꯡ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯕꯅꯤ꯫ ꯌꯥꯝꯕꯨꯡ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅꯁꯨ ꯇꯥꯛꯄꯤꯔꯦ꯫ ꯑꯩꯒꯤ ꯏꯆꯥ ꯄ꯭ꯔꯤꯊꯤꯁꯦ ꯌꯥꯝꯕꯨꯡꯒꯤꯁꯨ ꯅꯆꯥꯅꯤ꯫ ꯊꯥꯗꯣꯏꯗꯤ ꯄ꯭ꯔꯤꯊꯤꯕꯨ ꯄꯝꯈꯤꯕꯗꯒꯤ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯥꯃꯛꯀꯤ ꯃꯆꯥ ꯑꯃ ꯐꯪꯖꯔꯦ ꯈꯟꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯅꯥꯎꯗ ꯍꯥꯏꯔꯝꯃꯤ, ꯏꯅꯥꯎ ꯏꯕꯦꯝꯃ, ꯅꯆꯦ ꯑꯩꯅ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯖꯕ ꯐꯪꯖꯗ꯭ꯔꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯗꯨꯅ ꯃꯄꯨ ꯃꯥꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯁꯦ ꯄꯤꯅꯕꯤꯔꯦ꯫ ꯑꯩꯍꯥꯛ ꯑꯁꯤ ꯏꯅꯥꯎ ꯅꯍꯥꯛꯅ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯍꯜꯂꯕꯅꯣ꯫ ꯃꯆꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯦꯟꯗꯤ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯂꯩꯕꯥꯛꯀꯤ ꯂꯩꯃꯔꯦꯟꯕꯤꯕꯨ ꯃꯆꯦ ꯑꯃ ꯑꯣꯏꯅ ꯐꯪꯂꯕꯗꯨꯗ ꯀꯅꯥꯕꯨ ꯀꯤꯔꯨꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ꯫ ꯃꯆꯥꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯕ ꯄꯤꯌꯥꯏꯅꯨꯗꯨ ꯃꯁꯨꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯎꯕꯗꯨꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯁꯨꯗꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯟꯖꯔꯝꯃꯤ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯄꯣꯠꯂꯨꯝꯁꯦ ꯊꯥꯡꯊꯗꯨꯅ ꯏꯁꯨꯅ ꯄꯨꯝꯅꯃꯛꯄꯨꯁꯨ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯔꯦꯀꯣ꯫ ꯅꯥꯗ ꯌꯦꯛꯇꯅ ꯇꯨꯡꯒꯤ ꯅꯤꯡꯊꯧꯔꯦꯟ ꯑꯣꯏꯔꯛꯎꯀꯣ ꯏꯁꯨꯁꯤꯗꯤ꯫ ꯆꯤꯡꯎꯔꯦꯟ ꯃꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯃꯥꯟꯅꯗꯅ ꯂꯩꯔꯒꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯨ ꯄꯤꯕ ꯐꯪꯖꯔꯕꯗꯨꯗ ꯁꯥ ꯄꯨꯝꯅꯃꯛ ꯀꯣꯛꯇꯨꯅ ꯃꯤꯒꯤ ꯁꯛꯐꯝꯗ ꯂꯩꯔꯛꯄꯁꯤꯗ ꯆꯤꯡꯎꯔꯦꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯨꯏꯅ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯑꯋꯥꯕꯗꯨ ꯀꯣꯛꯈꯤꯕꯗ ꯑꯄꯦꯟꯕ ꯑꯣꯏꯖꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯕꯤꯔꯦꯟꯅ ꯑꯃꯨꯛ ꯃꯤꯒꯤ ꯁꯛꯐꯝꯗ ꯂꯦꯡꯗꯅ ꯂꯩꯔꯕꯗꯨꯗ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯇꯣꯡꯗꯨꯅ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯄꯥꯟꯈꯤ꯫